Good morning, ma'am. Ngasi jong taram nokjari mangang punsiba. Aina mangang punsiba hai jate ginate. Good morning habane mangang punsiba habadi. Aduna ngasi di yumda lay dune buko. Ado ada yambam na kaudi kaudi ngonda padi sum mai luhong mama sa luhong ataba. Ndugi ngonda sum lao na. Tabuk baton kay endo bagi lao na hapa. Aduna atu hatang saw gini aduga ngasi di yumda dum full time yumda lerni adu yeminars makata kay kan tawkin to ako buku sida pham lerame mangkonda to sida pham lere ko kamasida kano semi nganu do marum kon lagi ko marum kon do ma nganu do sida kamasi semi ba masin nal silo thachan gre ha si wa de yan de ya ro hai da ije aduni se to khoi se yunda se khoi si yan that ya mana ho ji hai nei je sta wa ma si tu si je sai no si da me ya hai da i bo yum lom da si yan de ya ro ba nga si di thagol de na ba ha thagol de no ju yan ya ba ba 어디 야는 아얀비는 얀비게 뭐 아이 쿠치암 근도 당조 해가이버지 야디고 아나 아이나 함도 아이로 삼바 로래 아이 톡투이 떠래보고 너 안다디 합게 하고 어로이 아이 할라 좀 낭니마 야 그거도 보이지 살로 가더게 그거 아드나 톡이게 어도 렌 ada nong pya ga din ame nong pya du tre ana yengas ai jeng sai dei tholak podo yum da handri ba yambam gi sida ma luhong bai batun to ba chamina dum nei ri jai lei jenims ki power house tani was lei ngasi aham ni si changi power house da ai ulak ke ba to segi moi power house lei to jenims ki power house sa ai dum si block se power house department to akhoi yamba asigine akhoi luhonggi je ada ngasai chawbudo adu hanbudi halakpobudi kuibudi deboko ai wamandana halaga tang kui hipale ore potha ore adu nungdang oram tasallem adu ayuki chaksu sadri adu dina hoji jara oina wan thu or neboko iromba male ngasai gi jangdo adu ta chawgi kamasu chak thongbo hamduma chimmamme thira ba ma ana khaman si da chak thong ba hole me kubi thong du ne ba ko nungdang gi tu khaman si chak thong ba hole me ana ai ngasai gi chak to charam ta wan thok gi du na ana mamme ba ko ai cham sai charam ta wan ni ba ko tu doina khai du ba ko adu khainan charni adu ai ayuki chak chabadi hapa aroi iromba ne boko tu yong cha alu iromba ana amta sai ge ba ai chabadi hapa aroi ai moina no in taw age ana am sai ana hujiki do ai chab lore boko hujiki do hawe dum yamna iromba do adum chasan gre iromba aina hujik tengkot ta on thoga ai chab do daina ado akhoma sida hinjang ai thong du tori ba ai ngonda thong na hari khange ai ngau du ne dum sigi kobi je ai ne horen kang ngau du ne ai na kobi thong ne ham do thong roi ba kaino ma taw gra ma ra khama adu si horen ai na kang ngau du ai na ngau bi rani akhoma ai ngon pot lo na hari pot ta lo gi do pot lo ding ma mang da asi akhoi ai nganu thong am ta lon jam bi wi nganu ama ka tang bodi ngai ram ne ha ko chan di lo na hai ba o di nga ta le lo la gen de ana pot am ta hana lo gi ge du ga hala ga ngau na ba ke minaras ma khata ba roi kai kana sigi tau na ba kho na ba do ngau na ba hai ta re
ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯂꯣꯏ ꯁꯦꯝꯕꯤꯗꯣꯔꯦ ꯇꯤꯜꯍꯧ ꯑꯗꯒꯤ ꯑꯁꯤꯒꯤꯗꯣ ꯑꯩꯈꯣꯏ ꯃꯥ ꯂꯣꯏ ꯁꯦꯝꯕ ꯂꯣꯏ ꯂꯣꯏꯗꯣꯔꯦ ꯁꯣꯝꯗꯁꯨ ꯆꯥꯛ ꯀꯥꯝ ꯂꯩꯔꯦ ꯁꯤꯗ ꯆꯥꯛ ꯀꯥꯝ ꯂꯩꯔꯦ ꯁꯤꯅ ꯆꯝꯐꯨꯠ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯁꯤꯅ ꯆꯥꯛ ꯑꯩꯈꯣꯏ ꯃꯥꯁꯤ ꯃꯔꯣꯏ ꯀꯩꯀꯩ ꯂꯣꯏ ꯁꯦꯝꯕꯤꯗꯣꯔꯦ ꯇꯨ ꯑꯗꯨꯅ ꯑꯩ ꯍꯜꯂꯛꯑꯒ ꯍꯣꯔꯦꯟ ꯉꯧꯔꯅꯤ ꯇꯨ ꯁꯤ ꯀꯣꯕꯤꯁꯦ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯣꯔꯦꯟ ꯑꯩ ꯍꯥꯄꯛꯀꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏꯁꯦ ꯗꯨꯀꯥꯟꯗꯅꯦꯕꯀꯣ ꯗꯨꯀꯥꯟ ꯉꯥꯛꯇꯪ ꯁꯪꯕꯤꯒꯦꯅ ꯗꯨꯀꯥꯟ ꯁꯪꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯦꯕ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯩꯈꯣꯏ ꯃꯥꯁꯨ ꯑꯥꯗ ꯆꯥꯛ ꯀꯩꯀꯩ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯁꯪꯍꯧꯔꯤꯕ ꯆꯥꯛ ꯀꯩꯀꯩ ꯊꯣꯡꯍꯧꯔꯤꯕ ꯍꯣꯔꯦꯟꯕꯨꯗꯤ ꯀꯥꯡꯉꯧꯗꯨꯕꯨꯗꯤ ꯑꯩ ꯉꯧꯕꯤꯗ꯭ꯔꯣꯕ ꯑꯗꯨꯅ ꯗꯨꯀꯥꯟꯗ ꯉꯥꯛꯇꯪ ꯂꯩꯒꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯗꯨ ꯄꯣꯠ ꯂꯧꯕ ꯑꯗꯨꯝ ꯆꯠꯂꯅꯤ ꯑꯗ ꯉꯥꯏꯍꯥꯛ ꯂꯩꯒꯦ ꯗꯨꯀꯥꯟꯗ ꯑꯩꯁꯦ ꯍꯧꯖꯤꯛꯄꯨ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯈꯤꯇꯪꯗꯤ ꯃꯝꯅ ꯇꯥꯔꯦ ꯉꯁꯤ ꯉꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇꯪ ꯁꯤꯌꯥꯔ ꯇꯧꯒꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯀꯩꯅꯣꯅꯦ ꯁꯨꯝ ꯃꯌꯥꯝꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤꯀꯣ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯅ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝ ꯏꯁꯄꯣꯟꯁꯔ ꯇꯧꯕꯤꯒꯦ ꯏꯁꯄꯣꯟꯁꯔ ꯇꯧꯕꯤꯒꯦ ꯍꯥꯏꯕꯤꯕ ꯃꯌꯥꯝ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯕ ꯑꯩꯉꯣꯟꯗ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯁꯄꯣꯟꯁꯔ ꯇꯧꯕꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯑꯦꯠꯁꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯥꯏꯁꯀꯨꯝꯕ ꯂꯩꯗꯅ ꯑꯗꯨꯝꯕ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯂꯤꯡ ꯑꯃ ꯄꯤꯖꯔꯝꯒꯦ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯐꯣꯟ ꯅꯝꯕꯔꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯩ ꯍꯣꯔꯦꯟ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦꯕꯀோ ꯑꯗ ꯑꯗꯨꯝ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯖꯩ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯝ ꯑꯦꯠꯁꯀꯨꯝꯕ ꯑꯗꯒꯤ ꯏꯁꯄꯣꯟꯁꯔꯒꯨꯝꯕ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗ ꯄꯥꯎ ꯐꯥꯎꯅꯅꯕ ꯑꯩ ꯍꯣꯔꯦꯟ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯈꯥ ꯇꯥꯕ ꯊꯣꯛꯂꯛꯑꯦ ꯑꯗꯨ ꯑꯗ ꯆꯥꯛ ꯂꯣꯏꯔꯝꯃꯕ ꯃꯥ ꯍꯥ ꯆꯝꯐꯨꯠ ꯑꯃ ꯑꯗꯒꯤ ꯀꯩꯅꯣꯒꯗꯤ ꯂꯣꯏꯔꯝꯃꯦ ꯆꯝꯐꯨꯠꯀ ꯆꯥꯛꯀ ꯀꯥꯡꯍꯧꯗꯨꯗꯤ ꯅꯪ ꯂꯣꯏꯔꯝꯃꯦ ꯉꯧꯗꯣꯏꯅꯤꯗꯅ ꯅꯪꯅ ꯉꯧꯅꯤꯗꯅ ꯕꯦꯀꯔꯤ ꯂꯥꯛꯑꯦ ꯇꯨ ꯁꯤꯗ ꯅꯪꯅꯦ ꯀꯩꯀꯩ ꯂꯧꯔꯣ ꯍꯥꯏꯅꯣ ꯀꯩꯀꯩ ꯂꯧꯔꯛꯇꯣꯏꯅꯣ ꯆꯤꯅꯤ ꯀꯦꯖꯤ 2 ꯂꯧꯔꯣ ꯆꯤꯅꯤ ꯀꯦꯖꯤ 2 ꯎꯝ ꯑꯗꯒꯤ ꯇꯣ ꯕꯦꯀꯔꯤ ꯂꯥꯛꯑꯝꯃꯦ ꯇꯣ ꯁꯤꯗ ꯆꯤꯅꯤꯅꯦ ꯆꯤꯅꯤ ꯀꯦꯖꯤ 2 ꯑꯃ ꯂꯧꯔꯣꯀꯣ ꯑꯇꯩ ꯑꯗꯨꯒꯅꯦ ꯁꯤꯒꯤ ꯀꯩꯀꯩꯅꯣ ꯀꯔꯤꯕ ꯌꯦꯔꯨꯝ ꯑꯃ ꯂꯧꯔꯣ ꯎꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯁꯤꯒꯤ ꯁꯪꯒꯣꯝꯗꯣ ꯁꯪꯒꯣꯝ ꯑꯃꯒ ꯌꯦꯔꯨꯝ ꯑꯃꯒ ꯁꯪꯒꯣꯝ ꯄꯔꯦꯡ 2 ꯂꯧꯔꯛꯑꯣ ꯑꯗꯒꯤ ꯄꯣꯠ ꯂꯧꯕꯗꯣ ꯑꯩꯅ ꯑꯣꯏꯅ ꯆꯠꯇ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯥꯅ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯀꯩꯒꯤꯅꯣꯗ ꯌꯦꯔꯨꯝ ꯌꯥꯎꯋꯦꯕ ꯌꯦꯔꯨꯝꯗꯣ ꯒꯥꯔꯤꯗ ꯍꯥꯄꯛꯄꯗꯣ ꯆꯜꯂꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯨꯠꯅ ꯑꯣꯏꯅ ꯄꯥꯏꯔ ꯂꯥꯛꯇ꯭ꯔꯣꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯅ ꯑꯣꯏꯅ ꯈꯣꯡꯅ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯄꯣꯠ ꯂꯧꯕꯗꯣ ꯅꯛꯑꯦꯕ ꯑꯁꯤ ꯃꯈꯥꯔꯣꯝꯗꯅꯦꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯅ ꯀꯥꯡꯍꯧ ꯀꯩꯀꯩ ꯉꯧꯒꯗꯕ ꯂꯩꯕꯗꯣ ꯀꯣꯕꯤ ꯀꯥꯡꯍꯧ ꯀꯩꯀꯩ ꯉꯧꯒꯗꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯍꯥꯄꯛꯑꯒꯦ ꯍꯥꯄꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯑꯗꯨꯅ ꯗꯨꯀꯥꯟ ꯉꯥꯛꯇꯪ ꯁꯪꯈꯤꯒꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯕ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯒꯦꯗꯣ ꯑꯩꯈꯣꯏ ꯃꯥ ꯍꯜꯂꯛꯑꯦꯕꯀꯣ ꯉꯁꯥꯏꯗꯩ ꯑꯩ ꯗꯨꯀꯥꯟꯗ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯀꯥꯡꯍꯧ ꯉꯧꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯉꯧꯔꯔꯣꯏ ꯑꯩꯈꯣꯏ ꯆꯤꯆꯦꯔ ꯀꯅꯥ ꯃꯣꯏ ꯉꯧꯍꯜꯂꯒꯦ ꯑꯩ ꯌꯥꯝ ꯇꯜꯂꯦ ꯉꯁꯤ ꯑꯗꯨꯅ ꯏꯃꯨꯡꯗ ꯉꯥꯛꯇꯪ ꯆꯪꯈꯤꯒꯦ ꯉꯧꯕ ꯉꯧꯗꯕ ꯑꯝꯇ ꯌꯦꯡꯈꯤꯒꯦ ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯈꯥꯡꯗꯤ ꯊꯥꯡꯀꯠ ꯂꯩꯔꯝꯃꯦ ꯍꯧꯗꯤ ꯇꯧꯔ ꯂꯩꯔꯝꯃꯦ ꯁꯤꯗ ꯈꯥꯡ ꯊꯥꯡꯀꯠꯂꯒ ꯆꯦ ꯁꯤ ꯅꯪ ꯉꯧꯒꯦꯅ ꯇꯧꯕꯤꯔꯣ ꯊꯥꯎ ꯍꯩꯖꯤꯜꯂꯒꯦ ꯌꯥꯔꯕꯣ ꯃꯁꯤ ꯊꯥꯎ ꯍꯩꯔꯒꯦ ꯌꯥꯝꯗꯤ ꯍꯩꯔꯔꯣꯏꯀꯣ ꯈꯤꯇꯪꯈꯛ ꯌꯥꯔꯦ ꯁꯤ ꯌꯥꯔꯦ ꯊꯥꯎ ꯍꯩꯔꯦ ꯍꯧꯖꯤꯛ ꯊꯥꯎ ꯁꯥꯍꯟꯈꯤꯅꯦꯕꯀꯣ ꯑꯗꯨꯒ ꯉꯧꯔꯝꯗꯥꯏꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯅꯪ ꯉꯧꯍꯧꯔꯒꯦꯔ ꯆꯦ ꯑꯗꯨꯗꯤ ꯍꯥ ꯉꯧꯗꯣꯏꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯆꯦ ꯅꯣꯏ ꯉꯧꯔꯒꯦꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩ ꯗꯨꯀꯥꯟꯗ ꯑꯃꯨꯛꯇꯪ ꯂꯩꯔꯨꯈꯤꯒꯦ ꯆꯥꯔꯦ ꯀꯩꯕ ꯑꯩ ꯉꯥ ꯂꯩꯕꯅꯦ ꯀꯔꯥꯏ ꯉꯥ ꯑꯉꯧꯕ ꯂꯩꯌꯦ ꯍꯣꯔꯦꯟ ꯑꯣꯏꯅ ꯆꯥꯔꯒꯦ ꯀꯩꯅꯣ ꯑꯩ ꯆꯥꯗꯕꯗꯣ ꯕꯕꯥꯁꯤ ꯆꯝꯐꯨꯠꯀ ꯄꯤꯖꯁꯤꯔꯥ ꯑꯥ ꯆꯝꯐꯨꯠ ꯀꯩ ꯆꯝꯐꯨꯠꯅꯣ ꯍꯪꯒꯥꯝ
Oh, hanggang champoy ta dei chai ha. Bubuin mo ba Hidak ang pitaw sa may vitamin ka do ay Ana cham ta thi na bam ta tawi ge. Ko che si kang ngong do le ba ko. Ko bai chak han thi dok pi ra ni du ga. Ko ba han na pi jo tho ni adu ga. Akoi jo mu cha no to ne ko che kang ngong ba hu le to tu. Thang ga. Thu ni ja dum po bi ni che ga. Vì nó đâm thù đi thù lên cây gà cha cái nào bạn ạ cây gà cha cái nào trăm phút coi nè đu quần cha kìa bạn không bạn trăm phút cơ nga quần cha gì chứ không bạn cái insulin không bạn insulin cáp cái gì có chúng ta sinh bị bạn ăn cái gì ngoài nào 6 Ana, ang tasinggi. Ito. As. Kawasi copy je. Lupisulin R. Ay. Serious na. Way na copy. .6 Unit 6 hai tare moi si de unit to in chat lebo ko ana unit 6 sak yam sa dam ni anda no in ka yam kap sam phatte okay ya này ana sim ta copy wi ba lao si copy cái đó chị ising yam yarom dire ba ko tu lo wa ma hôm nay cái này tôi bây giờ cái sang cặp với lão rồi skin đã cặp tôi skin đã xí gì skin đã cặp vào được skin đã đi cặp yan thì vậy nó không để mà hình gì xin sao sẽ mai copy đấy xin sao nhau kan hey siêu đồng gì sí dạ đấy rồi cao đấy tôi pro ai bảo giờ cái khởi chế cái gì mới đi tuition angang gi tuition tamba angang gi mat cái nó tao mình 미람 니 잠시만 돼. 또 내가 딱 또라니. cái nào nữa tôi nè 아주가 내가 꼴라 또 좋은 거 돼야 돼 말이. Hidak kapon gidi. Hidak kape Video namdan. kapa ba ne hidak 탁트리 하봐. thắc qua tôi cái mà đúng cái tôi hay chưa thắc giờ 나 đúng 우담니. 해도 해독 번. ai mang biết cái nó bài ta chụp xe tôi ai có chuyện nga bài tao bận ngày hôm năm mình sao giờ bị thâu con bị đôi năm tuy ai gì nàng cái tôi tôi tamasti 잠깐어디 잠깐좀 떨어 쌌나 봐 잠깐만 ya itu oh lagi sama lùi đôi lẹo không 나 같으니 바로 인전 뭐야 다 sama sẽ tỏ phần cái lồng này 잠깐만 헤로 보이 하여튼 농아이 보니 invite đi thắc với anh với ta đó 1, 2 붕어 아이디 눈티기 quá thì 눈티니 덕브랑아 차 không thế
ꯅꯨꯡꯊꯤꯟ ꯊꯛꯑꯝꯃꯣꯏ ꯊꯛꯈ꯭ꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯀꯅꯥꯅ ꯑꯍꯨꯝꯅꯦ ꯄꯤꯊꯛꯀꯦ ꯑꯍꯨꯝ ꯊꯛꯇꯣꯏꯅꯦ ꯍꯣꯔꯦꯟ ꯂꯣꯏꯔꯀꯥꯟ ꯂꯦꯛꯊꯣꯛꯎ ꯍꯧꯖꯤꯛ ꯂꯦꯛꯎꯒꯤꯅꯨ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯍꯤꯗꯥꯛꯁꯦ ꯅꯪꯃꯤꯟꯅ ꯁꯤꯗꯤ ꯇꯨ ꯄꯤꯊꯛꯏꯁꯤꯗ ꯃꯆꯥꯅꯨꯄꯥꯅ ꯂꯦꯛꯊꯣꯛꯑꯣ ꯑꯗꯨꯒ ꯂꯣꯏꯗꯣꯔꯦ ꯃꯦꯃꯣꯔꯤ ꯂꯩꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯉꯥ ꯁꯤꯗ ꯀꯣꯠꯄ ꯅꯪꯒꯤ ꯍꯣꯏ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯑꯩ ꯈꯨꯠꯁꯦ ꯑꯝꯇ ꯍꯥꯝꯗꯣꯛꯇꯗꯤ ꯌꯥꯔꯣꯏ ꯈꯨꯕꯣꯛꯁꯨ ꯆꯪꯉꯛꯑ ꯂꯩꯔꯝꯃꯦ ꯗꯨꯀꯥꯟꯗꯒꯤ ꯉꯁꯥꯏꯗꯩ ꯗꯨꯀꯥꯟ ꯂꯩꯍꯧꯕꯅꯦꯕ ꯈꯨꯕꯣꯛꯁꯦ ꯆꯪꯉꯛꯑ ꯂꯩꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯅꯕ ꯇꯧꯗꯣꯔꯦꯕ ꯉꯁꯥꯏ ꯈꯨꯕꯣꯛꯁꯨ ꯆꯪꯉꯛꯑꯦ ꯑꯗꯨꯅ ꯆꯥꯛ ꯑꯝꯇ ꯊꯤꯕ ꯑꯩꯁꯨ ꯌꯥꯎꯁꯜꯂꯨꯈꯤꯒꯦ ꯈꯣꯏ ꯕꯥꯔꯣ ꯆꯥꯔꯦ ꯊꯤꯔꯦ ꯊꯤꯕꯗꯤ ꯍꯧꯗꯤ ꯍꯧꯔꯝꯃꯦ ꯑꯩꯈꯣꯏ ꯆꯥꯒ ꯑꯩꯈꯣꯏ ꯆꯦꯒꯅ ꯊꯤꯕ ꯍꯧꯔꯝꯃꯦ ꯑꯩꯁꯨ ꯌꯥꯎꯁꯟꯒꯦ ꯉꯥꯛꯇꯪ ꯑꯗꯨꯅ ꯆꯥꯛ ꯊꯤꯕꯁꯨ ꯂꯣꯏꯍꯧꯔꯦꯕꯀꯣ ꯆꯥꯛ ꯊꯤꯕ ꯂꯣꯏꯍꯧꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯎꯁꯟꯕꯤꯍꯧꯔꯦ ꯑꯗꯨ ꯆꯥꯛꯇꯣ ꯑꯩꯒ ꯑꯩꯈꯣꯏ ꯃꯥꯒ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯆꯥꯔꯨꯔꯅꯦꯕ ꯀꯩꯒꯤꯅꯣ ꯗꯨꯀꯥꯟꯗꯣ ꯁꯪꯃꯤꯟꯅꯕ ꯃꯤ ꯀꯅꯥꯝ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕꯥꯁꯨ ꯃꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯑꯩꯒ ꯑꯩꯈꯣꯏ ꯃꯥꯒ ꯗꯨꯀꯥꯟꯗ ꯆꯥꯔꯨꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯆꯥ ꯍꯣꯏꯅ ꯁꯤꯗ ꯆꯥꯍꯧꯔꯅꯦꯕ ꯑꯗꯨꯅ ꯆꯥꯛ ꯑꯝꯇ ꯗꯨꯀꯥꯟꯗ ꯆꯥꯔꯨꯈꯤꯒꯦ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯆꯪꯉꯛꯑꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯆꯥꯛ ꯆꯥꯊꯣꯛꯎꯔꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯏꯟꯖꯥꯡꯗꯣ ꯑꯗꯨꯝ ꯍꯥꯎꯋꯦꯕꯀꯣ ꯀꯥꯡꯒꯧꯗꯨꯒ ꯆꯝꯐꯨꯠꯇꯨꯒ ꯑꯗꯨꯝ ꯈꯪꯗꯦ ꯑꯗꯨꯝ ꯆꯥꯁꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯁꯨ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯀꯃꯦꯟꯁꯨ ꯁꯣꯏꯗꯅ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ